North Eastern Regional Language Center Guwahati na SHINDUNA HOUKHIBA TANG MAPANDAGI CHATHARAK-KHIBA NUMIT 3 ki OIBA Preparation of Manipuri Course Materials and Meetei Mayek Workshop Ngasi HOUNABI MATUNG ASSAM gi GUWAHATI da LEIBA Hotel PARSHURAM gi Conference Hall da Loishinkhre Workshop Loishinbagi thauram aduda Coordinator oina saruk yakiba NERLC GUWAHATI gi Lecturer Dr. Salam Brojan hai Workshop asida structure relation sing mapung fana loishin bangamki masiga loinena langdai amasung mangal haina mingthonba intermediate and advanced course reader anisu Meetei Mayek ta mapung fana pankhat bangamki masiga loinena workshop asiga mari leinana makha tabadasu review cum finalization workshop amasu pangthokigani haina mahakna phongdoki Tauramaduga mari leinana NERLC Guwahati gi senior lecturer Dr. Hidam Dolen hai Manipuri lona nipan suba saduda chalaba matung kumja lising ani dagi Manipuri lona si mamalon nataba India macha singda second language oina tambibagi thauram ama silna chathaduna lakli makoina lol asi ngangba ngamlaba matung Manipur gi nat amadi chanabi sing tambiduna Manipura numit 15 gi practical experience su phanganbagi thabak sing paikhatuna lakli masina India gi unity in diversity da chawraba mateng oiri haina mahakna phongdoki Thasigi mapandagi ngasi fauba numit 3 ni chumna sathakiba workshop asida Dr. Irom Robindro Dr. Wahengbam Sarita Rani Dr. Sujeta Baishamayum Dr. Nongmaitem Pritam Kumar Dr. Loitongpam Saran Kumari Dr. Sapam Sangita Chanu Dr. Thaudem Roman Meitei Dr. Laisram Lenin Amadi Thaunawzam Linthoingam Bina Chingbana resource person wina saryaki